Miss Universe India 2024 pageant ki grand finale ngasi numidang pung 8 taba matamda Rajasthan ki Jaipur da laiba G Studio da pangthoklagani. Miss Universe India 2024 pageant ki grand finale asida Impact TV ki anchor amasu oiribi Miss Universe Manipur 2024 Danube Kangjamsu saruk yagadauri. Beauty pageant asigidamak Impact TV ki maikaidagi Miss Universe Manipur 2024 Danube Kangjam gidamak yaifathauni pizari. Ngasi pangthokadawriba Miss Universe India 2024 pageant asigi winner aduna chahi asigi November 13 Mexico da pangthokadawriba Miss Universe 2024 da India represent tawduna saruk yagadawribani. Panbay abadi Impact TV ki anchor amasu oiribi Danube asi Miss Manipur Queen 2017, Miss Northeast Diva 2017 ki finalist, Miss Good 2017 first runners up, Miss Spring Best Catwalk subtitle, Live on Serum Face of Northeast 2018, Face of Radiant 2019, 18 Sansuk Mega Miss Northeast 2021 Gimingthol Fanglakhrabine.